ꯋꯥꯔꯤꯁꯤꯒꯤ ꯃꯥꯄꯟ ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯊꯟꯗ ꯏꯁꯤꯁꯤꯒꯤ ꯅꯣꯛꯂꯤꯉꯩ ꯇꯥꯊꯣꯠꯇꯣ ꯋꯥꯡꯊꯣꯏꯕꯅ ꯈꯣꯡꯒꯤ ꯈꯣꯡꯂꯝ ꯑꯃꯗ ꯅꯨꯡ ꯃꯇꯨꯝ ꯑꯃꯗ ꯂꯩꯋꯥ ꯁꯣꯜꯂꯛꯏ꯫ ꯍꯦ ꯂꯩꯃꯈꯣꯡ ꯈꯣꯡꯂꯝꯗꯒꯤ ꯍꯧꯔꯛꯄꯤ ꯈꯨꯔꯈꯨꯜ ꯂꯩꯃꯈꯣꯡ ꯐꯥꯎꯅ ꯆꯦꯜꯂꯛꯄꯤ ꯏꯇꯨ ꯈꯣꯡꯁꯤꯒꯤ ꯃꯕꯦꯝꯃ ꯑꯣꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯃ ꯏꯁꯨꯝ ꯂꯥꯏꯔꯦꯝꯃ ꯏꯃꯥ ꯂꯝꯀꯦꯠ ꯂꯩꯃꯥꯏꯕꯤ ꯇꯥꯏꯕꯪ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯇꯥꯊꯣꯠ ꯀꯧꯕꯤꯁꯦ ꯑꯆꯪ ꯊꯣꯡꯕꯨ ꯊꯤꯡꯕꯤꯌꯨ ꯏꯃꯥ꯫ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯈꯣꯏꯗꯧ ꯋꯥꯁꯦ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯝꯍꯜꯂꯨ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯨꯝ ꯂꯥꯏꯔꯦꯝꯃꯒꯤ ꯃꯁꯥꯏꯀꯣꯟ ꯈꯣꯡꯂꯝꯗꯨꯗ ꯂꯩꯇꯨꯝꯗ ꯍꯦꯛ ꯊꯥꯗꯕꯒ ꯁꯣꯝꯗ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯔꯤꯕꯤ ꯇꯥꯊꯣꯠꯁꯨ ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯐꯝꯅ ꯐꯝꯅ ꯃꯕꯨꯛꯇꯣ ꯊꯤꯟꯕꯤ ꯌꯦꯛꯄꯤ ꯍꯧꯔꯛꯂꯦ꯫ ꯇꯥꯊꯣꯠ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯄꯨꯛ ꯊꯤꯟꯕꯗꯨ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ꯫ ꯇꯥꯊꯣꯠꯅ ꯆꯅꯤꯡ ꯆꯃꯥꯡ ꯏꯁꯝ ꯁꯝꯅꯗꯅ ꯍꯥꯏꯔꯛꯏ꯫ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯩꯅ ꯈꯣꯏꯗꯧ ꯋꯥ ꯈꯔ ꯁꯥꯟꯅꯕꯁꯦ ꯃꯤꯇꯥꯗꯅꯒ ꯇꯧꯔꯗꯅ ꯑꯩꯉꯣꯟꯗ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯅꯨꯕꯤ ꯑꯩꯅ ꯈꯔ ꯀꯨꯏꯅ ꯁꯥꯡꯇꯅ ꯂꯩꯒꯦ ꯈꯜꯂꯁꯦ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯤꯐꯠꯇꯕ ꯌꯥꯝꯅ ꯂꯩ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯡꯕ ꯊꯤꯟꯕ ꯄꯨꯛ ꯌꯦꯛꯄꯗꯣ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯃꯔꯣꯝꯗ ꯂꯣꯏꯁꯤꯟꯕ ꯅꯥꯏꯕ ꯄꯥꯝꯃꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯕ ꯍꯩꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯍꯩꯕ ꯃꯤꯒꯤ ꯃꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯇꯣꯏꯅ ꯊꯣꯛꯂꯛꯄ ꯑꯁꯤ ꯑꯅꯥ ꯇꯣꯏꯅ ꯌꯥꯎꯔꯛꯄ ꯂꯥꯟꯖꯗꯕ ꯀꯌꯥ ꯈꯥꯡꯉꯨ ꯊꯛꯇ ꯄꯨꯟꯁꯤ ꯀꯦꯝꯕꯁꯤ ꯎꯔꯒ ꯇꯉꯥꯏ ꯐꯗꯅ ꯋꯥꯡꯊꯣꯏꯕꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯂꯩꯃꯥꯡ ꯂꯣꯏꯅꯕ ꯀꯌꯥ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯕ ꯀꯌꯥꯕꯨ ꯑꯃꯃꯝꯇ ꯄꯥꯏꯔꯛꯄꯗ ꯉꯁꯤꯗꯤ ꯇꯥꯊꯣꯠꯀꯤ ꯅꯨꯃꯤꯠ ꯁꯨꯔꯦ꯫ ꯑꯗꯨꯉꯩ ꯃꯥꯅ ꯃꯤꯒꯤ ꯐꯅꯕ ꯍꯣꯠꯅꯕꯗ ꯑꯁꯤꯕ ꯊꯋꯥꯏ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕ ꯍꯩꯅꯗꯕ ꯀꯌꯥꯅ ꯃꯉꯣꯟꯗ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯆꯪꯂꯛꯄꯗ ꯃꯁꯥꯒꯤ ꯂꯩꯖꯕ ꯍꯩꯖꯕ ꯄꯥꯝꯕꯩ ꯄꯨꯊꯣꯛꯇꯨꯅ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯌꯣꯛ ꯌꯥꯈꯤꯕꯅꯤ꯫ ꯇꯥꯊꯣꯠ ꯃꯃꯤꯠꯇ ꯑꯁꯤꯕ ꯂꯥꯏꯗꯨ ꯎꯔꯦ ꯄꯨꯛꯆꯦꯞꯇꯅ ꯊꯤꯟꯕꯒ ꯂꯦꯡꯕꯒ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯔꯝꯕꯗꯣ ꯂꯣꯏꯅ ꯍꯦꯛ ꯀꯥꯏ꯫ ꯑꯃꯨꯕ ꯏꯔꯣꯏ ꯑꯃꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯃꯥꯕꯨ ꯆꯠꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯂꯥꯏꯗꯨꯅ ꯏꯔꯣꯏ ꯑꯃꯨꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯂꯗꯨ ꯐꯥꯎꯕ ꯃꯁꯥꯗꯣ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ꯫ ꯃꯁꯥ ꯀꯟꯖꯅꯕ ꯉꯥꯛꯊꯣꯛꯅꯕ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯦ꯫ ꯇꯥꯊꯣꯠꯅ ꯑꯩ ꯁꯤꯈꯤꯔꯣꯏ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯩꯗꯧꯕꯒꯤ ꯁꯤꯗꯣꯏꯅꯣ? ꯆꯍꯤ ꯆꯅꯤ ꯍꯤꯡꯒꯦ ꯁꯤꯡꯅꯔꯤꯕꯤ ꯑꯩꯕꯨ ꯈꯥꯡꯉꯨ ꯊꯛꯇ ꯄꯨꯟꯁꯤ ꯀꯦꯝꯕꯗꯤ ꯉꯝꯈꯤꯔꯣꯏ꯫ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯕꯒ ꯅꯪꯅ ꯉꯝꯃꯒ ꯉꯝ ꯑꯩꯅ ꯉꯝꯃꯒ ꯉꯝ ꯍꯦꯔꯥ ꯅꯪꯅ ꯉꯝꯕꯗꯤ ꯍꯦꯛꯇ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯅ ꯃꯁꯥ ꯀꯟꯖꯅꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯇꯥꯊꯣꯠ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯃꯥꯕꯨ ꯃꯍꯩ ꯑꯃꯗꯤ ꯂꯩꯋꯥ ꯇꯤꯟꯋꯥꯒꯤ ꯂꯝꯗ ꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯇꯥꯊꯣꯠꯀꯤ ꯑꯣꯖꯥ ꯃꯥꯏꯕ ꯆꯥꯎꯃꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯄꯥꯏꯔꯛꯂꯒ ꯇꯨꯃꯤꯟ ꯇꯥꯊꯣꯠꯀꯤ ꯅꯥꯞꯄꯗ ꯍꯥꯏꯔꯦ꯫ ꯍꯥꯏ ꯇꯥꯊꯣꯠ ꯍꯥꯏꯕꯤ ꯑꯄꯪꯕꯤ ꯅꯈꯨꯠ ꯑꯅꯤꯃꯛ ꯂꯩꯕꯥꯛꯇ ꯅꯝꯃꯨ꯫ ꯑꯁꯨꯝꯅ ꯃꯤꯔꯦꯜꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯊꯣꯠ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯟ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯝꯕꯗꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯩꯕꯥꯛꯇ ꯅꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯅꯝꯕꯒ ꯄꯨꯛ ꯂꯦꯡꯕ ꯊꯤꯟꯕꯗꯣ ꯐꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯇꯥꯊꯣꯠ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯁꯤꯡꯌꯦꯜ ꯑꯔꯦꯝꯕ ꯂꯩꯔꯥꯡ ꯑꯇꯤꯡꯉꯥ ꯇꯥꯔꯦ꯫ ꯂꯩꯇꯨꯝꯗ ꯁꯣꯟꯗꯨꯅ ꯏꯁꯤꯡꯗ ꯊꯥꯗꯕꯒꯗꯣ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕ ꯃꯁꯥꯗ ꯐꯥꯎꯔꯦ ꯍꯥꯏꯁ ꯃꯁꯤꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯟꯅꯗꯦꯗ ꯀꯌꯥꯗ ꯂꯥꯏꯅ ꯑꯩꯕꯨ ꯂꯥꯛꯆꯔꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯈꯣꯡꯂꯝꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯅꯦ ꯍꯦꯛ ꯇꯥꯕꯒ ꯃꯈꯣꯏꯒꯤ ꯂꯐꯨ ꯍꯧꯕ ꯃꯈꯣꯡꯗꯨꯗ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯗꯨꯗ ꯂꯥꯛꯏ꯫ ꯂꯐꯨ ꯃꯈꯣꯡꯗꯣ ꯍꯦꯛ ꯌꯧꯕꯒ ꯇꯥꯊꯣꯠ ꯄꯣꯔꯣꯛ ꯁꯣꯜꯂꯦ꯫ ꯅꯨꯡꯉꯥꯏꯅꯤꯕ
ngasi maiba saba ma barin tengi mi usittaba ai sibu mana khalise kari haina khallabano tumit kang dong urabra khangdri ma ai kanano haiba langban thamna chabi tila khumbini khangdri asi harga lafu makhungduda magi hongnabi leimang timang sanabido tawdugi hone wakhal da khalle khangniba ngasidi leikai sungai maiba saba sungai leikai se mathak makhadang onge asumna wakhalna khanbagana hekta thoksin henbi khutna hanbi tathona makhutta sagim khara pai machinda lewa son akoibdu saiba horukpa lam khunuma lafu maraktudagi paithore lam khunudu kuru kuru haiduna khonglamlaga thangnaba mikupta nupi amoina onthokre nupiduna malam khudung induna mokhongdi lebak tadana ahangwa malangduda khongyangbi amago thinthaba yate matago yumlon lana paiduna chatki mana landuna chatpa matamda yumthak singduda leisring chairame mane leising chaiduna tamna lai saklo langba ngambi leisring chaibine leising chaibi phaduna sizinaba ngambi tathone mathakta chairi yum singdugi yanglenduda yum singdugi nungjeng singduna joy joy makhol thoi tumlambadagi mikap tholakpada mapa sanaru nupa nupi khara mana makhol do ek tabada mi paiba phaw lekai se mohong ma tawdori masigi leising chaibi se mathi phonglabadi ising nungsit lekai sigi pungon olani asi yar akiba langoi chan aing michel khang tumin leiduna le leising chaibiduna sum yumlo lana paiduna lakpana wangthoibagi yum yorakle madi magi ka tuda si kai tumle wangthoibana asumna tumlingaida yumthak aduda leising chaibiduna tamna lai sargi haibagi matago leising chaide yumduda ngasidi mahak mathanta le magi nupi amadi angang nupi mapamda luhongba ma yawbagi leiki si kai madi nakhokhtuna tumle yumgi yanglenduda mi chatpadawna makhong khongthang thangbagum gam gam haiduna chatle khongthangduna yumyaiduda tangkhai hek taraga hektama phamdarakadaba mal yumbi khudingdana sumna chabagum saidatpagi makhon adubu made isi kai tumle wangthoibana asumna tumlingaida yumdugi maning miyada hauba singdusu pedrek haiduna karinoma yam kanna nei khairi phaidom sana maning da horiba pan singduchu nei thatpadawna tawi adubu mukol singse na sungde adum ningaiduna tumde adumna tumduna leiringi nupa amagi khonjen ma tumba hudore ibungo tabra haugatlo tamna lai change ibungo haugatlo se tamna lai change haibani nangbo mirel satkibna hanba tare nangbo nupa dugi khonjelduna adum nairakpa aphinga paina haugatlai wangthoiba lukhumda leiba thangol maya samni pal panbadu pai tap launa kangkhandu haidoraklaga khudima mayuk yarage haibagi matago senthore mamang thongdu hangdoglaga aphinga payoina senthore thamamba hingduda yumgi yanglen mathak aduda nupi ma mathakta lepaga leibado ure leisring chaibini tamna lai sariba irai laina khangi leisring chaibiduna leisring khubam pai saiba horakle leisring duna joy chairakpa maduna pandana bhaiduna masado ngakthoi awabagi masakni leisring chaibiduna yakna isi kai nukle mana ngamani loina haibagi matago amam maduda mi paiba hore mate mathong khangde karigumba leisring amana haksang de sokhiba thengkhiba thoklo khujun khunnan thokta ana yek nanggadoini thangol maya sam nipal dui mayai pumba
ꯌꯨꯝꯒꯤ ꯌꯥꯡꯂꯦꯟꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯒꯤ ꯃꯃꯥꯡꯗ ꯃꯌꯥꯏ ꯆꯥꯝꯂꯦ꯫ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯄꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯥꯏꯀꯩꯗ ꯑꯐꯤꯡ ꯑꯐꯥꯏ ꯃꯊꯛꯇ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯅ ꯁꯣꯏꯗꯨꯅ ꯂꯩꯆꯦꯡꯗꯣ ꯆꯥꯏꯁꯤꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯪꯒꯣꯏ ꯂꯩꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯆꯦꯟꯁꯤꯟꯕꯅ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯅ ꯃꯊꯛꯇ ꯂꯥꯟꯅ ꯄꯥꯏꯔꯛꯂꯒ ꯃꯉꯣꯟꯗ ꯂꯪꯉꯛꯏꯕꯗꯨꯕꯨ ꯃꯥꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤꯕ ꯍꯥꯟꯕꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯩꯆꯤꯔꯤꯡ ꯑꯗꯨꯅ ꯁꯣꯛꯇꯤ ꯁꯣꯛꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯦ꯫ ꯂꯣꯏꯅꯥꯏꯗꯕ ꯂꯩꯆꯤꯔꯤꯡ ꯈꯨꯕꯥꯝ ꯆꯦꯠꯅ ꯄꯥꯏ ꯃꯉꯣꯟꯗ ꯂꯪꯁꯤꯟꯗꯨꯒꯤ ꯐꯤꯕꯝ ꯁꯦꯝꯗꯨꯅ ꯂꯩ꯫ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯀ꯭ꯋꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯂꯒ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯐꯨ ꯃꯈꯣꯡꯗ ꯂꯩꯃꯥꯡ ꯁꯥꯟꯅꯗꯨꯅ ꯂꯩꯕꯤ ꯇꯊꯣꯠꯇꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯁꯨ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯤ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯗ ꯍꯥꯏꯔꯦ, ꯂꯦꯝꯅ ꯇꯣꯛꯀꯅꯨ, ꯇꯣꯛꯄꯁꯨ ꯌꯥꯔꯣꯏ, ꯁꯣꯏꯗꯠꯂꯒ ꯊꯝꯃꯝꯒꯗꯕꯅꯤ꯫ ꯌꯦꯛꯅꯕ ꯍꯥꯏꯁꯤꯗꯤꯅꯦ, ꯂꯦꯝꯅꯁꯨ ꯇꯣꯛꯄ ꯌꯥꯔꯣꯏ, ꯂꯦꯝꯅ ꯊꯥꯕꯁꯨ ꯌꯥꯔꯣꯏ, ꯃꯊ꯭ꯋꯥꯏ ꯃꯤꯔꯦꯜꯗꯣ ꯐꯣꯏꯔꯒ ꯂꯥꯛꯀꯗꯕꯅꯤ, ꯈꯪꯂꯦꯗꯅ? ꯇꯊꯣꯠꯁꯨ ꯅꯨꯡꯉꯥꯏ ꯄꯨꯡꯂꯣꯟꯗ ꯇꯥꯟꯊꯥ ꯅꯥꯏꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯦ꯫ ꯍꯧꯖ ꯀꯌꯥ ꯃꯥꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯃꯁꯤꯒꯤ ꯍꯩꯄꯥ ꯀꯩꯁꯤꯡ ꯁꯥꯕ ꯃꯥꯏꯕꯁꯦ ꯊꯋꯥꯏ ꯂꯧꯗꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯨꯅ ꯇꯛꯁꯤꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯉꯝꯗꯕ ꯌꯥꯔꯣꯏ, ꯉꯝꯃꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯅ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯅꯤ ꯈꯜꯂꯨꯕꯗ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯅ ꯃꯥꯒꯤ ꯁꯛꯂꯣꯟꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯂꯩꯆꯤꯔꯤꯡ ꯈꯨꯕꯥꯝ ꯆꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯆꯤꯔꯤꯡ ꯃꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯃꯁꯥꯗ ꯄꯥꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯋꯥꯡꯊꯣꯏꯕꯅ ꯃꯑꯣꯡ ꯑꯃꯅꯤ ꯃꯁꯤꯗꯤ, ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯕ ꯍꯦꯟꯈ꯭ꯔꯦ꯫ ꯑꯊꯦꯡꯕ ꯍꯤꯡꯗꯤ ꯃꯈꯣꯏꯒꯤ ꯃꯍꯧ ꯀꯥꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯨꯕꯅ ꯈꯪꯉꯤ ꯍꯩꯕ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒ ꯃꯨꯛꯅꯔꯨꯕ ꯊꯣꯛꯂꯣ꯫ ꯑꯩ ꯑꯣꯏꯅ ꯑꯃꯥꯡꯕꯒꯤ ꯃꯁꯛ ꯑꯣꯏꯔꯅꯤ꯫ ꯋꯥꯡꯊꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤ꯫ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯇꯝꯅ ꯂꯥꯏ ꯁꯥꯗꯨꯅ ꯂꯩꯔꯅꯤ ꯈꯪꯉꯤ ꯋꯥꯡꯊꯣꯏꯕ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯝꯕꯥ ꯑꯃꯗꯤ ꯊꯤꯗꯕ ꯌꯥꯗꯦ ꯈꯜꯂꯤ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯒꯣꯜꯁꯤꯁꯨ ꯆꯟꯅꯐꯝ ꯈꯪꯗꯦ꯫ ꯃꯁꯤꯅ ꯃꯁꯥꯗ ꯂꯣꯏꯅꯔꯤꯉꯩ ꯈꯔꯇ ꯑꯣꯏꯔꯁꯨ ꯊꯥꯡꯒꯣꯜꯁꯤꯅ ꯉꯥꯛꯊꯣꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯥꯡꯒꯣꯜ ꯆꯦꯛ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯂꯥꯟꯐꯝꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯄꯥꯡꯈꯛ ꯑꯣꯏꯗꯣꯏꯅꯤ ꯈꯜꯂꯨꯔꯕꯅꯤ ꯉꯥꯏꯍꯥꯛꯇꯤ꯫ ꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡꯒꯣꯜꯗꯣ ꯂꯪꯉꯁꯤꯔ? ꯑꯗꯨꯕꯨ ꯄꯥꯜꯍꯧꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏ꯫ ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯃꯝꯕꯁꯤꯅ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯁꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈꯤꯕꯁꯤꯅ ꯏꯈꯪ ꯈꯪꯍꯧꯗ ꯇꯟꯖꯥ ꯑꯁꯤꯗ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯑꯦ꯫ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯋꯥ ꯑꯃ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯌꯦꯅꯈꯥꯗ ꯂꯩꯕꯤ ꯁꯥꯏꯖꯤꯟ ꯄꯣꯠꯂꯣꯏꯕꯤ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨ ꯃꯥꯒꯤ ꯍꯩꯖꯕ ꯂꯩꯋꯥꯗꯨ ꯇꯧꯗꯨꯅ ꯀꯧꯊꯣꯛꯂꯦ꯫ ꯂꯩꯋꯥꯗꯨꯅ ꯁꯣꯟꯕ ꯂꯣꯏꯔꯛꯄꯗ ꯌꯦꯅꯈꯥ ꯂꯥꯏ ꯐꯨꯔꯤꯠ ꯄꯔꯦꯡ ꯍꯧꯔꯤꯕ ꯑꯁꯣꯡꯕ ꯑꯗꯣꯝꯗꯒꯤ ꯃꯥꯒ ꯆꯥꯟꯅꯅꯕ ꯃꯥꯏꯕꯁꯤꯅ ꯀꯧꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯂꯕꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯋꯥꯡꯊꯣꯏꯕꯅ, ꯍꯥꯏ ꯁꯥꯏꯖꯤꯟ ꯄꯣꯜꯂꯤꯕꯤ, ꯌꯦꯅꯈꯥꯗ ꯌꯥꯊꯣꯡ ꯌꯥꯕꯤ, ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ, ꯆꯠꯂꯨ, ꯑꯩꯒꯤꯗꯃꯛ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯒ ꯁꯃꯨ ꯃꯥꯌꯣꯛ ꯌꯥꯎ, ꯑꯩꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯉꯨ, ꯅꯪꯒꯤ ꯆꯛꯊꯥ ꯑꯩꯅ ꯄꯤꯒꯅꯤꯌꯦ, ꯄꯤꯒꯅꯤ꯫ ꯋꯥꯡꯊꯣꯏꯕꯅ ꯆꯛꯊꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯗ ꯑꯃꯨꯛꯇꯣꯏꯕ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗꯦ꯫ ꯊꯨꯅ ꯌꯥꯡꯅ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯁꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯧꯕꯤ ꯎꯆꯦꯛ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯥꯡꯂꯒ ꯊꯨꯅ ꯌꯥꯡꯅ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨ ꯐꯣꯏꯔꯒ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨꯁꯨ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯑꯣꯟꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯆꯦꯛꯂꯥꯗꯨ ꯎꯕꯗ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯆꯦꯛꯂꯥ ꯑꯗꯨ ꯑꯣꯟꯈ꯭ꯔꯦ꯫ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯁꯦꯠꯇꯠꯅꯔꯛꯏ, ꯉꯪꯅꯔꯛꯏ, ꯆꯤꯈꯥꯏꯅꯔꯛꯂꯦ꯫ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯃꯇꯨ ꯃꯃꯥꯟ ꯀꯦꯟꯅꯔꯦ꯫ ꯆꯦꯂꯥ ꯆꯥꯀꯨꯞ ꯇꯣꯏꯕꯒꯨꯝ ꯑꯅꯤꯗꯣ ꯈꯠꯅꯔꯛꯏ꯫ ꯂꯥꯛꯇꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯈꯣꯡꯉꯛꯏ꯫ ꯑꯅꯤꯗꯣ ꯃꯨꯛꯅꯔꯛꯏ, ꯑꯉꯝ ꯇꯥꯟꯅꯔꯦ꯫ ꯑꯩꯅ ꯍꯦꯟꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯑꯗꯨꯕꯨ ꯂꯥꯛꯆꯕꯗꯤ ꯍꯦꯜꯂꯛꯂꯦ꯫ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯇꯥꯟꯅ ꯁꯦꯠꯇꯠꯄꯅ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨ ꯃꯍꯤ ꯃꯌꯥꯏ ꯆꯥꯝꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ
ꯌꯥꯗ꯭ꯔꯗꯨꯅ ꯑꯃꯨꯕ ꯂꯩꯆꯤꯟꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯁꯦꯡꯕꯗ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯍꯌꯦꯡ ꯑꯩꯒꯤ ꯆꯛꯊꯥ ꯁꯣꯏꯔꯛꯀꯅꯨ, ꯑꯩꯒꯤ ꯆꯛꯊꯥ ꯄꯤꯔꯛꯎ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯅꯈꯥ ꯂꯩꯕꯗꯨꯝꯅ ꯃꯥꯡꯈꯤ꯫ ꯈꯨꯠꯇ ꯊꯥꯡꯒꯣꯟ ꯄꯥꯏ ꯋꯥꯡꯊꯣꯏꯕꯁꯨ ꯁꯪꯒꯣꯏꯗ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡ ꯂꯩꯕꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯨꯡꯗ ꯆꯪꯉꯛꯄꯒ ꯀꯥꯡꯊꯣꯟꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ꯫ ꯃꯁꯤꯒꯤ ꯇꯊꯣꯠ ꯅꯥꯏꯕꯤ ꯑꯍꯜꯁꯦ ꯂꯥꯏꯔꯣꯏꯗꯧꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯅ ꯑꯁꯨꯝ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯁꯤ ꯄꯟꯈꯩ ꯑꯃ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯒꯤ ꯂꯝꯕꯤ ꯀꯛꯄ ꯉꯝꯕ, ꯃꯥꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ꯫ ꯃꯁꯤ ꯀꯔꯝꯅ ꯃꯥꯌꯣꯛ ꯌꯥꯒꯅꯤ? ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥꯗꯣ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯊꯣꯠꯅ ꯃꯥꯏꯊꯤꯕ ꯅꯪꯂꯕꯤ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯣ ꯂꯐꯨ ꯃꯈꯣꯡꯗꯨꯗ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯨꯝ ꯑꯌꯥꯛꯄ ꯃꯤꯆꯩ ꯄꯨꯝꯕ ꯍꯩꯊꯔꯤ꯫ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯣ ꯁꯨꯠ ꯁꯨꯠ ꯀꯞꯄꯤ꯫ ꯃꯁꯥ ꯄꯨꯝꯕ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯨꯅ ꯈꯣꯠꯈꯤꯕꯒꯤ ꯆꯩꯅꯥ ꯐꯥꯎꯔꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯦ ꯃꯁꯥ ꯄꯨꯝꯕ꯫ ꯇꯊꯣꯠꯅ ꯀꯩꯗꯧꯔꯨꯅꯤ? ꯅꯪ ꯂꯣꯏꯅꯕꯒꯤ ꯃꯍꯩꯔꯣ ꯑꯁꯤꯕꯣ? ꯃꯤꯅ ꯉꯝꯍꯟꯕ ꯀꯩꯁꯨ ꯂꯩꯇꯕ ꯂꯥꯏ ꯁꯣꯏꯅꯥꯎ ꯑꯃ ꯌꯦꯅꯈꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯁꯤꯡꯅꯥꯡ ꯁꯥꯀꯩ ꯈꯣꯠꯂꯒ ꯅꯪꯅ ꯃꯁꯤꯗ ꯀꯞꯂꯒ ꯂꯥꯛꯏꯕꯅꯤꯅꯦ꯫ ꯑꯃꯗꯨꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯈꯨꯝꯃꯛꯏ꯫ ꯁꯤꯕꯨ ꯑꯩꯅꯔꯣ? ꯇꯧ ꯉꯝꯃꯤꯗꯨꯅ ꯐꯣꯏꯔꯛꯈꯤꯕꯅꯤ, ꯑꯩꯕꯨ ꯏꯍꯤꯡ ꯅꯥꯡꯏꯁꯥꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯪꯗꯤ ꯃꯥꯏꯊꯤꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯑꯩꯁꯨ ꯉꯝꯅꯕꯗꯤ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯌꯥꯔꯦ ꯆꯤꯟꯐꯦꯡ ꯐꯕꯤ, ꯆꯤꯟꯗꯅꯤ ꯅꯪꯅ ꯐꯔꯤꯕ, ꯈꯨꯠꯇꯤ ꯌꯥꯎꯗꯦ꯫ ꯑꯩꯅ ꯃꯥꯏꯕꯗꯣ ꯍꯥꯠꯂꯨꯁꯨ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯂꯨꯅ ꯆꯤꯟꯅꯕ ꯊꯕꯛꯇꯨ ꯅꯪꯅ ꯃꯔꯥꯏ ꯆꯥꯏꯊꯍꯟꯕꯅꯦꯕ꯫ ꯉꯁꯤ ꯉꯝꯗ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯍꯣ ꯆꯤꯟ, ꯆꯤꯟꯒꯤ ꯃꯕꯦꯝꯃ, ꯅꯪꯒꯤ ꯆꯤꯟꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯉꯥꯡꯊꯣꯔꯛꯄ ꯈꯨꯗꯤꯡꯅ ꯄꯛꯏꯕ, ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯊꯨꯠ ꯂꯥꯎꯏ꯫ ꯑꯩꯕꯨ ꯀꯟꯈꯠꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯛ ꯄꯦꯟꯅ ꯆꯩꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯆꯤꯔꯤꯡ ꯆꯥꯏꯕꯤꯗꯣ ꯂꯐꯨ ꯃꯈꯣꯡꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯅꯣꯡ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯕ ꯃꯔꯛꯁꯤꯗ ꯍꯅꯨꯕꯤ ꯃꯥꯅ ꯅꯍꯥ ꯁꯥꯗꯨꯅ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯦ, ꯅꯨꯡꯉꯥꯏꯅꯤ, ꯉꯁꯤꯗꯤ ꯑꯍꯤꯡꯁꯤꯗ ꯀꯨꯝꯍꯩ ꯇꯧꯒꯦ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯑꯩꯅ ꯁꯠꯈꯤ, ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯁꯨ ꯑꯃꯠꯇꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯀꯔꯤꯒꯤ ꯃꯥꯅ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯃꯩꯔꯤ ꯆꯨꯈꯤꯕꯅꯤ, ꯀꯔꯤꯒꯤꯗꯤ ꯂꯦꯝꯅ ꯇꯣꯛꯑꯣꯏ? ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯑꯍꯤꯡꯕ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯇꯧꯒꯦ ꯌꯨꯝꯗꯣꯡ ꯄꯣꯛꯇꯧꯅ ꯂꯩꯕ ꯑꯃꯟꯕ ꯏꯅ ꯀꯨꯞꯄ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯂꯩꯔꯦꯟ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯩꯕꯤ ꯊꯋꯥꯏ ꯂꯧꯒꯦꯀꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯈꯪꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥ ꯁꯨꯃꯥꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯒꯤ ꯁꯨꯃꯥꯡꯗꯨꯗ ꯆꯪꯂꯒ ꯑꯐꯥꯎ ꯁꯥꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯁꯨ ꯑꯗꯨꯃꯛ ꯃꯁꯥꯗ ꯂꯣꯏꯅꯔꯤ꯫ ꯇꯊꯣꯠ ꯃꯁꯥꯗ ꯂꯣꯏꯅꯕ ꯐꯠꯇꯕ ꯃꯌꯥꯏꯁꯨꯅ ꯌꯥꯎꯔꯤ, ꯃꯌꯦꯡ ꯇꯥꯗ꯭ꯔꯤ꯫ ꯂꯤꯔ ꯂꯤꯔꯒ ꯋꯥꯡꯂꯩꯅ ꯍꯥꯎꯕ ꯍꯦꯟꯕ ꯃꯍꯥꯎ ꯍꯦꯟꯕꯒꯨꯝ ꯇꯊꯣꯠꯁꯨ ꯃꯍꯥꯎ ꯃꯔꯦꯛ ꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯦ, ꯑꯗꯨꯃꯛ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯂꯤ꯫ ꯇꯊꯣꯠꯅ ꯀꯨꯝꯗꯝꯕꯤ ꯍꯥꯏꯕꯤ ꯏꯕꯦꯝꯃ, ꯅꯪꯅꯗꯤ ꯈꯪꯂꯔꯣꯏ ꯍꯥꯏꯔꯤꯕ, ꯂꯣꯟꯅ ꯁꯪꯒꯣꯏ ꯃꯆꯤꯗ ꯂꯦꯞꯂꯒ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯈꯪꯈꯤꯕ ꯎꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯅꯃꯥ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯗꯨꯁꯨ ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛ ꯄꯨꯟꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯠꯇꯨꯅ ꯍꯥꯠꯀꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯃꯥ ꯃꯤꯇꯥꯂꯨꯕꯤꯗꯤ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯅ ꯅꯃꯥ ꯂꯩꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯍꯥꯟꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕ ꯇꯥꯏ꯫ ꯑꯩꯗꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯈꯪꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯗ ꯇꯥꯏꯕꯪꯄꯥꯜꯗ ꯀꯨꯏꯅ ꯍꯤꯡꯍꯟꯗꯨꯅ ꯊꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯁꯤꯇ ꯁꯤꯇ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯔꯦꯟꯗꯤ ꯏꯁꯤ ꯁꯤꯈꯩ ꯐꯤ ꯂꯣꯜꯂꯝꯕꯗꯒꯤ ꯇꯨꯝꯂꯤ ꯂꯩꯔꯦꯟꯗꯤ꯫ ꯃꯥꯗꯤ ꯉꯁꯥꯏ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈꯤꯕꯗꯒꯤ
ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟ ꯀꯅꯥ ꯂꯩꯖꯗꯕꯤ ꯑꯃꯒꯨꯝ ꯇꯨꯝꯄꯛ ꯇꯨꯄꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯋꯥꯔꯤꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ